ꯀꯥꯕꯦꯟ ꯄꯤꯗꯤꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯇꯤꯜꯍꯧꯒꯤ ꯈꯛꯇ ꯅꯠꯇꯅ ꯊꯨꯝꯒꯤ ꯆꯦꯡꯒꯤ ꯍꯋꯥꯏꯒꯤ ꯂꯩꯔꯤꯕ ꯒꯣꯗꯥꯎꯟꯗ ꯍꯣꯔꯗꯤꯡ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯄꯣꯠꯁꯦ ꯅꯝꯁꯤꯜꯂꯒ ꯊꯝꯃꯒ ꯇꯥꯡꯅ ꯌꯣꯟꯕꯒꯤ ꯀꯜꯆꯔ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯆꯥꯎꯅ ꯀꯥꯕꯤꯗꯤꯒꯤ ꯀꯥꯡꯕꯨꯅ ꯃꯁꯤ ꯔꯦꯠ ꯇꯧꯕꯤꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯃꯥꯟꯅꯔꯒ ꯔꯦꯠ ꯇꯧꯕꯤꯔꯒ ꯃꯗꯨꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛꯇꯣ ꯃꯤꯌꯥꯝꯅ ꯋꯥꯟꯕꯒꯤ ꯆꯩꯔꯥꯛꯇꯣ ꯃꯗꯨꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯃꯁꯤ ꯀꯧꯖꯔꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯔꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔ ꯀꯣꯟꯁꯣꯔꯇꯤꯌꯝ ꯑꯣꯐ ꯑꯣꯅꯤꯌꯟ ꯄꯣꯇꯦꯇꯣ ꯐ꯭ꯔꯥꯏꯠꯁ ꯑꯦꯟ ꯇ꯭ꯔꯦꯗꯔꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯣꯟꯁꯣꯔꯇꯤꯌꯝꯁꯤꯒꯤ ꯃꯦꯝꯕꯔ ꯑꯅꯤ ꯑꯃꯃꯝ ꯂꯣꯏ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯝꯃꯤꯕ ꯃꯌꯥꯝꯁꯤꯅ ꯏꯝꯐꯥꯜ ꯏꯁ ꯋꯦꯁ ꯃꯔꯨꯑꯣꯏꯅꯀꯣ ꯏꯁ ꯋꯦꯁꯀꯤ ꯑꯗꯒꯤ ꯕꯤꯁꯦꯟꯄꯨꯔꯒꯤ ꯍꯥꯏꯇꯥꯔꯦ ꯕꯤꯁꯦꯟꯄꯨꯔ ꯊꯧꯕꯥꯜꯒꯤꯀꯣ ꯃꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯅꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯧꯖꯤꯛꯁꯦ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝꯁꯤꯒ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯈꯪꯍꯟꯗꯕ ꯌꯥꯗꯕ ꯃꯆꯥ ꯈꯔ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯃꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯝꯗꯧ ꯃꯥꯜꯂꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯔ ꯊꯝꯃꯤꯁꯦ ꯕꯟꯁꯦ ꯅꯍꯥꯟꯋꯥꯏꯒꯤꯗꯧꯅ ꯅꯣꯔꯃꯦꯜ ꯕꯟ ꯅꯠꯇꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟ ꯕꯟ ꯇꯧꯀꯥꯟꯗ ꯎꯈ꯭ꯔꯨꯜꯂꯣꯝꯗꯒꯤ ꯑꯗꯨꯝ ꯒꯥꯔꯤ ꯃꯆꯥ ꯄꯨꯕ ꯌꯥꯏ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯊꯨꯅ ꯄꯨꯕ ꯌꯥꯏ ꯖꯤꯔꯤꯔꯣꯝꯗꯁꯨ ꯄꯨꯕ ꯌꯥꯏ ꯑꯗꯣ ꯖꯤꯔꯤꯁꯨ ꯀꯨꯏꯅ ꯕꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯈꯛꯇꯪ ꯆꯤꯟꯖꯥꯛ ꯄꯨꯕ ꯒꯥꯔꯤ ꯑꯗꯒꯤ ꯊꯥꯎ ꯄꯨꯕ ꯒꯥꯔꯤꯈꯩ ꯆꯪꯉꯛꯈꯤꯕꯅꯤ ꯑꯗꯨꯒ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯁꯤꯃꯗꯤ ꯄꯨꯔꯥ ꯀꯣꯂꯥꯞꯁ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯁꯤꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯅꯤꯡꯉꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯃꯔꯨꯑꯣꯏꯅ ꯑꯂꯨ ꯇꯤꯜꯍꯧ ꯆꯅꯝ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯊꯕꯛꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯤ ꯑꯣꯏꯕ ꯌꯥꯝ ꯊꯤꯅ ꯐꯖꯗꯕ ꯃꯑꯣꯡꯗ ꯁꯣꯔꯇꯦꯖ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯂꯨ ꯇꯤꯜꯍꯧ ꯒꯥꯔꯤꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯒ ꯎꯈ꯭ꯔꯨꯜꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯕꯤꯁꯦꯟꯄꯨꯔꯒ ꯑꯇꯩ ꯑꯅꯛꯄ ꯀꯛꯆꯤꯡ ꯄꯂꯦꯟꯁꯤ ꯌꯥꯎꯔꯀꯥꯟꯗ ꯒꯥꯔꯤ 7-9 ꯗꯔꯀꯥꯔ ꯑꯣꯏꯕꯅꯦ ꯍꯧꯖꯤꯛꯁꯦ ꯅꯣꯡꯃꯗ ꯒꯥꯔꯤ ꯑꯃꯐꯥꯎ ꯃꯄꯨꯡ ꯐꯥꯅ ꯌꯧꯕ ꯉꯝꯗꯦ ꯉꯁꯤ ꯑꯌꯨꯛꯇ ꯒꯥꯔꯤ 2ꯈꯛ ꯇꯥꯏ ꯑꯂꯨ ꯇꯤꯜꯍꯧ ꯒꯥꯔꯤ 2ꯈꯛ ꯇꯥꯏ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯒꯥꯔꯤ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯄꯒꯤ ꯄꯥꯎ ꯀꯩꯝ ꯂꯩꯇꯦ ꯃꯔꯝꯗꯤ ꯖꯤꯔꯤꯗꯒꯤ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯗꯤ ꯒꯥꯔꯤꯁꯦ ꯂꯥꯛꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯂꯨ ꯇꯤꯜꯍꯧ ꯀꯔꯕꯥꯔ ꯇꯧꯕꯤꯔꯤꯕ ꯍꯣꯜꯁꯦꯜ ꯀꯔꯕꯥꯔ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯄꯤꯜꯁꯨ ꯇꯧꯖꯈ꯭ꯔꯦ ꯍꯣꯜꯁꯦꯜ ꯃꯃꯜꯁꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯀꯥꯕꯦꯟ ꯄꯤꯗꯤꯅ ꯂꯦꯞꯄ ꯃꯃꯜ ꯑꯃ ꯊꯥ 2 ꯑꯃꯃꯝ ꯈꯨꯗꯤꯡꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯃꯇꯝꯗ ꯂꯦꯞꯄ ꯃꯃꯜ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯃꯜꯗꯨꯗ ꯑꯗꯨꯗꯒꯤ ꯋꯥꯡꯅ ꯌꯣꯟꯒꯨꯝꯁꯦꯅ ꯑꯩꯈꯣꯏ ꯂꯧꯊꯣꯛꯆꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯉꯁꯤ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯌꯥꯝ ꯋꯥꯡꯅ 13 ꯌꯣꯜꯂꯛꯄ 15 ꯌꯣꯜꯂꯛꯄ 24 ꯌꯣꯜꯂꯛꯄ ꯁꯤꯒꯨꯝꯕ ꯋꯥꯡꯅ ꯌꯣꯜꯂꯛꯄ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯀꯥꯕꯦꯟ ꯄꯤꯗꯤꯒꯤ ꯀꯥꯡꯕꯨꯗꯁꯨ ꯑꯩꯈꯣꯏ ꯏꯟꯐꯣꯔꯝ ꯇꯧꯖꯔꯦ ꯃꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯒꯣꯗꯥꯎꯟꯁꯤꯡꯗ ꯍꯣꯔꯗꯤꯡ ꯇꯧꯕ ꯃꯔꯨꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯃꯇꯝ ꯆꯥꯅ ꯂꯤꯀ꯭ꯋꯤꯗꯦꯠ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯆꯤꯟꯖꯥꯛꯁꯤꯡꯗꯨ ꯃꯇꯝ ꯆꯥꯅ ꯂꯤꯀ꯭ꯋꯤꯗꯦꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯕꯔꯗꯁꯨ ꯍꯥꯞꯆꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯤꯌꯥꯝꯁꯦ ꯃꯃꯜ ꯋꯥꯡꯅ ꯌꯣꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯀꯥꯕꯦꯟ ꯄꯤꯗꯤꯒꯤ ꯀꯥꯡꯕꯨꯗꯒꯤ ꯏꯟꯇꯔꯚꯦꯟꯁꯟꯁꯦ ꯑꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯏꯟꯇꯔꯚꯦꯟꯁꯟ ꯏꯔꯩ ꯂꯩꯇꯕꯗꯧ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯖꯤꯔꯤꯕꯥꯝꯗ ꯍꯧꯖꯤꯛ ꯑꯂꯨ ꯑꯃꯗꯤ ꯇꯤꯜꯍꯧ ꯄꯦꯔꯤꯁꯦꯕꯜ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯆꯤꯟꯖꯥꯛ ꯍꯥꯏꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯗꯒꯤ ꯆꯥꯅꯕ ꯀꯣꯕꯤ ꯑꯗꯒꯤ ꯑꯇꯩ ꯆꯤꯟꯖꯥꯛ ꯃꯌꯥꯝ ꯑꯃ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗꯁꯨ ꯄꯩꯔ ꯂꯩ ꯃꯔꯨꯑꯣꯏꯅ ꯄꯦꯔꯤꯁꯦꯕꯜ ꯑꯥꯏꯇꯦꯝꯁꯤꯡꯁꯤ ꯒꯣꯔꯃꯦꯟꯠꯅ ꯁ꯭ꯄꯣꯠ ꯄꯤꯕ ꯃꯇꯝꯗ ꯀꯣꯟꯚꯣꯏ ꯄꯤꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯁꯔꯀꯥꯔꯅ ꯁ꯭ꯇꯦꯞ ꯂꯧꯈꯠꯄꯤꯗꯕꯗꯧꯅ ꯇꯧꯋꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯣꯏ ꯅꯨꯡꯉꯥꯏꯅꯗꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯦ 23ꯗꯒꯤ ꯃꯌꯥꯝ ꯑꯃ ꯎꯕ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗꯤ ꯂꯩꯉꯥꯛꯅꯁꯨ ꯉꯁꯥꯏꯒꯤ ꯀꯤꯗꯅꯦꯄꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯀꯥꯡꯕꯨ ꯑꯃꯅ ꯃꯤ 10 ꯐꯥꯖꯤꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯤ 6 ꯐꯥꯖꯤꯟꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯇ ꯅꯠꯇꯅ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯑꯗꯒꯤ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯕꯒꯤ ꯐꯤꯕꯝꯗ ꯑꯋꯥꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯨꯄꯥ 12 13 ꯐꯪꯒꯗꯕ ꯂꯨꯄꯥ 12 13 ꯄꯤꯒꯗꯕ ꯄꯣꯠꯇꯣ 15 16 ꯌꯧꯍꯜꯂꯕꯅꯤꯅ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯐꯠꯇꯕ ꯖꯒꯥꯁꯤꯗ ꯁꯔꯀꯥꯔꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯆꯪꯉꯒ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯣ ꯆꯥꯎꯅ ꯂꯩ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯐꯨꯔꯨꯞ ꯃꯁꯦꯟ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕꯁꯤꯁꯨ ꯅꯥꯒꯥ ꯀꯥꯡꯕꯨꯗꯁꯨ ꯀꯨꯀꯤ ꯀꯥꯡꯕꯨꯗꯁꯨ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯔ ꯃꯌꯥꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯑꯃꯇꯪ ꯇꯧꯖꯔꯤꯕ ꯑꯄꯤꯜꯁꯤ ꯈꯔ ꯃꯨꯟꯅ ꯈꯟꯕꯤꯔꯒ ꯂꯨꯝꯅ ꯂꯧꯕꯤꯔꯀꯥꯟꯗ ꯇꯧꯔꯤꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯁꯤꯡꯁꯦ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯪꯁꯤꯟꯕꯤꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯐꯨꯗ ꯁꯄ꯭ꯂꯥꯏꯁꯀꯤ ꯂꯝꯕꯤꯁꯤꯗꯤ ꯍꯞꯇꯥ ꯑꯃꯃꯝꯗ ꯑꯃꯨꯛ ꯃꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯑꯅꯤꯔꯛ ꯑꯣꯏꯔꯁꯨ ꯊꯥꯗꯣꯛꯄꯤꯕꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛ ꯆꯨꯝꯒꯅꯤ ꯑꯗꯨ ꯅꯠꯇ ꯇꯥꯔꯗꯤ ꯁꯤ ꯀꯟꯗꯤꯁꯟꯗ ꯁꯨꯝ ꯂꯩꯁꯤꯜꯂꯒꯗꯤ ꯀꯣꯃꯟ ꯁꯤꯇꯤꯖꯟꯁꯤꯡꯗ ꯑꯈꯟꯅꯕ ꯆꯩꯊꯦꯡ ꯑꯃ ꯐꯪꯉꯛꯄꯅꯤꯅ ꯍꯌꯦꯡ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡ CSOꯁꯤꯡ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯃꯑꯣꯡꯗ ꯆꯠꯈ꯭ꯔ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯆꯧꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯔꯀꯥꯔꯗ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤꯁꯦ ꯂꯝꯕꯤ ꯍꯥꯡꯕ ꯉꯝꯃꯣꯏꯗꯧꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ
ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯌꯥꯝꯒꯤ ꯆꯥꯅꯕꯁꯤꯗꯤ ꯆꯥꯡ ꯅꯥꯏꯅ ꯄꯨꯁꯜꯂꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯥꯡ ꯑꯃꯗꯤ ꯂꯧꯕꯤꯌꯨ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯥꯎꯗ ꯀꯔꯤꯗ ꯁꯦꯅꯥꯄꯇꯤꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯂꯝꯕꯤꯗꯒꯤ ꯃꯣꯏꯅ ꯄꯣꯠꯇꯨꯐꯥꯎꯗ ꯌꯣꯜꯂꯒ ꯆꯥꯔꯛꯄ ꯍꯩ ꯔꯥ ꯌꯣꯜꯂꯒ ꯆꯥꯔꯛꯄ ꯎꯔꯕꯅꯤ ꯁꯤꯐꯥꯎꯗ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟ ꯂꯩꯁꯟꯕꯁꯦ ꯆꯨꯝꯗꯦ ꯍꯥꯏꯖꯒꯦ ꯑꯗꯒꯤ ꯀꯥꯕꯦꯟ ꯄꯤꯗꯤꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯇꯤꯜꯍꯧꯒꯤ ꯈꯛꯇ ꯅꯠꯇꯅ ꯊꯨꯝꯒꯤ ꯆꯦꯡꯒꯤ ꯍꯋꯥꯏꯒꯤ ꯂꯩꯔꯤꯕ ꯒꯣꯗꯥꯎꯟꯗ ꯍꯣꯔꯗꯤꯡ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯄꯣꯠꯁꯦ ꯅꯝꯁꯤꯜꯂꯒ ꯊꯝꯃꯒ ꯇꯥꯡꯅ ꯌꯣꯟꯕꯒꯤ ꯀꯜꯆꯔ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯆꯥꯎꯅ ꯀꯥꯄꯤꯗꯤꯒꯤ ꯀꯥꯡꯕꯨꯅ ꯃꯁꯤ ꯔꯦꯠ ꯇꯧꯕꯤꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯃꯥꯟꯅꯔꯒ ꯔꯦꯠ ꯇꯧꯕꯤꯔꯒ ꯃꯗꯨꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛꯇꯣ ꯃꯤꯌꯥꯝꯅ ꯋꯥꯟ ꯋꯦ ꯆꯩꯔꯥꯛꯇꯣ ꯃꯗꯨꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯩ